ngasi si October ki tang kuntre ni ko Yaima kuntaret nongmajing namini aina phamjari si ngasi si mayamda masigi matungda ai tamjarake yamna akoigi Manipur gi yamna nungsiraba akoigi kari haitare akoigi nati matam sei nati akoi ngasagi Korea sampradagi mangba sengba period to adugi maramda yam nungsiba wari amkhak tamjagena kharason haiba akoigi maitai khungang amada chacharubani aduga Imphal East ki kharason du sigi ai thamjari sigi hek matungda ai thamjarake adu aibu kharasonda pubibasi oja Yaima akoigi Yaima Haoba araga akoina khangnajaba Haobam Yaima sing Itam Nungoi magi mayumdani ado akoigi khungang sida akoina kharason chacharubasida oja Yaima si ai mayamda khwai mayamgi mafamda introduce tawjagrabani ado kharasonda akoina chacharubasida chak chana naba mafam khakta gai kari kari akoigi acha chakhau thanaba chajarabani ado oja Yaima gi yumdasu akoi chak chadaba yadena chai ada hoji aina khwaigi mayam mamangda aina khwaigi mafamda thamjaningi sida oja Yaima gi ichanupi atombi ha ichanupi atombi si mana pichak pi ngaida ai 2006 wor mane nate nate ne kenodu pariga oja pawungjen tagi tawbido madu kai adaida maji isai saimne na pichak pin taw ngasidi film gi playback singer ga oi leiramdana yamna nuksiba ichanupi ama oi lerame ada mabu saktak chage tana tawjabani kari ichanupi gi mingdu kari ba Divya Haobam ma nang MA English loire akoi di pichak pingna noina oja Yaima si ngasai haijagre BSNL gi akoi complex akoi quarter da leirambani akoi konung maningi duda konung mamang haitare konung manung gi da palace compound gi da leirambani ado hojiti retire tawduna leire Divya china playback singer oye sida ai simu nungai jaba leitre nangi karamai tawna oire ino ongta hayo aise pawung yam piinge dagi isai jagoi jam pam e adudi khange hoi adu dagi dum sum sakpai sai je sakpa se competition kai ka sum yaur edana adaidi yam sum nungsibidana isai sum number khot pa sum chatlu badai asnang film gis maina sakse khotse haina sagol mangi dana nauna tor mai tor ching sagol mangi dana nauna se kaina ma se music director ne film gi adum pai mana isai semba khotpa loina mana ate nang napana koipu pu na chapadudi o ada nang ka kamalindra konjamji nang nangai khangamde ha ingai dadi akoi bana wari li baga nade wai na changwadi khau poktre je baby chanchal lai je hoi ai sumang dai hogrimi kurai konjam le kai gi pusparani ai je ma ai no ma chida hangi akoi gi nang chingaril gi thong ama leibu khangbra thong sangabagi daida thikadar do akoi tinaba maru pangjing ne koida tamo aina tawnaba yam lun tinaba engineer so akoi manaba oiba ado tawda thangabagi chak ka tawdu chali ado ma lai ibe manang ai khangi bra khangde hai ai thamoi so eba kai pusprani ai se mai formative stage da sanathongi manindra konsam se mai contribution yam tawhrajani ado ma lere ado ningba thungdabadu complain wina thoni asichini hoje ai di am pick ibe oi be ne paung ai bi ko adagi irai leima se marai ba leijade ichanupi yam nuksiba matau su lei ni sei su phari mi phaniam na langbhai daga chamin na dana tawi ado hojikti keno tawdana amtang di khalli langbhai da amtang di koina chakena nang su amtang puge gan khalli ado ngarang karino ngarang noi film ama release tawro film thambalai khok ina film ama garan jit ning thaujage mana direction hoi kari sai sai adaida hai tare mana direction piba aise adugi film ge item song ama sakchaye item song da amta fa ngam kaino ikai gan
ꯑꯩꯅ ꯔꯟꯖꯤꯠꯇꯨꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯀꯗꯣꯏꯅꯦ ꯌꯥꯅꯤꯡꯗ꯭ꯔꯗꯤ ꯑꯩ ꯁꯛꯆꯔꯒꯦ ꯎꯝ ꯃꯇꯦꯛ ꯑꯃ ꯎꯝ ꯅꯤꯡꯈꯥꯏꯔꯛꯂꯦ ꯊꯃꯣꯏ ꯇꯣꯔꯕꯥꯟ ꯆꯦꯟꯊꯔꯛꯂꯦ ꯅꯨꯡꯁꯤ ꯏꯆꯦ ꯏꯆꯥꯎꯊꯣꯛꯂꯦ ꯄꯨꯛꯅꯤꯡ ꯏꯄꯥ 이래요래 와클 눈물에 ꯃꯌꯦꯛꯇꯣ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡꯉꯦ ꯐꯔꯦ ꯑꯗꯣ ꯅꯪ ꯁꯤꯒꯤ ꯁꯛꯏꯕ ꯏꯁꯩꯁꯦ ꯅꯪꯗꯤ ꯅꯪ ꯑꯦꯝ ꯑꯦ ꯏꯪꯂꯤꯁꯅꯤ ꯅꯨꯡꯉꯥꯏꯕꯒꯤ ꯏꯁꯩꯅꯦꯅ ꯈꯜꯂꯤꯔꯥ ꯅꯨꯡꯉꯥꯏꯕ ꯏꯁꯩꯅꯦꯕ ꯖꯒꯣꯏꯒ ꯇꯧꯗꯅ ꯇꯧꯗꯣꯏꯅꯦꯕ ꯚꯦꯔꯤ ꯒꯨꯗ ꯑꯇꯩ ꯅꯪꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯏꯁꯩ ꯉꯁꯤꯐꯥꯎꯗ ꯃꯤꯒꯤ ꯑꯣꯀꯦ ꯃꯤꯒꯤꯁꯦ ꯑꯩꯅ ꯄꯥꯝꯖꯕꯁꯦ ꯑꯩꯗꯤ ꯑꯔꯤꯕꯒꯤ ꯑꯣꯏꯅ ꯄꯥꯝꯃꯦ ꯑꯔꯤꯕꯗ ꯀꯔꯤꯅꯣ ꯍꯥꯏꯔꯣ ꯃꯃꯤ ꯕꯤꯃꯣꯂꯥꯒꯤ ꯑꯣꯖꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯕꯨ ꯇꯝꯕꯤꯔꯛꯄꯗꯤ ꯃꯃꯤ ꯕꯤꯃꯣꯂꯥꯅꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩ ꯑꯗꯨꯝ ꯃꯣꯏꯗ ꯆꯪꯗꯅ ꯈꯣꯠꯇꯅ ꯃꯃꯤꯒꯤ ꯃꯆꯥꯅꯨꯄꯥꯁꯦ ꯑꯩꯈꯣꯏ ꯇꯥꯃꯣ ꯑꯂꯤꯁꯦ ꯑꯩ ꯑꯗꯨꯝ ꯄꯨꯜꯂꯦꯕꯀꯣ ꯏꯁꯩ ꯁꯦꯝꯃꯦ ꯑꯗꯨꯗꯨꯅ ꯑꯗꯨ ꯃꯃꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗ ꯃꯥ ꯏꯁꯩ ꯑꯃ ꯑꯩꯅ ꯀꯔꯝꯕ ꯖꯨꯀꯤ ꯀꯔꯝꯕ ꯖꯨꯀꯤꯗꯣ ꯍꯥꯏꯐꯦꯠ ꯉꯥꯡꯉꯣ ꯐꯥꯔꯁ ꯂꯥꯏꯟ ꯀꯩꯅꯣ ꯑꯟꯇꯔꯥꯗꯪ ꯍꯥꯏꯔꯛꯎꯅꯦ ꯑꯟꯇꯔꯥ ꯑꯣꯏꯅ ꯁꯛꯁꯤꯔꯥ ꯑꯟꯇꯔꯥ ꯑꯣꯏꯅ ꯃꯀꯣꯛꯀꯤ ꯚꯔꯁꯇꯣ ꯑꯣꯏꯅ ꯁꯛꯆꯔꯒꯦ ꯍꯣꯏ ꯁ꯭ꯇꯥꯏꯜꯗꯣ ꯀꯔꯝꯕ ꯖꯨꯀꯤ ꯀꯥꯎꯈ꯭ꯔꯕ ꯑꯍꯤꯡꯗ ꯃꯪꯈꯤꯕ ꯃꯪꯒꯤ ꯃꯃꯤꯅꯣ ꯑꯟꯇꯔꯥ ꯑꯝꯇ ꯇꯧꯔꯣ ꯃꯈꯥ ꯁꯛꯆꯔꯛꯀꯦ ꯎꯠꯂꯔꯤ ꯑꯩꯕꯨ ꯇꯠꯇꯅ ꯃꯥꯅ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯤ ꯀꯔꯤ ꯑꯣꯏꯅꯤ ꯀꯔꯤ ꯑꯣꯏꯅꯤ ꯋꯥ ꯅꯨꯄꯥꯁꯤꯡꯗꯤ ꯑꯔꯤꯕ ꯄꯍꯥꯔꯤ ꯂꯩꯔꯤ ꯑꯗꯒꯤ ꯃꯌꯥꯝ ꯂꯩꯔꯤ ꯕꯨද්ධ ꯑꯣꯖꯥ ꯕꯨද්ධ ꯂꯩꯔꯤ ꯁ꯭ꯌꯥꯝ ꯂꯩꯔꯤ ꯃꯣꯏꯒꯤꯗꯤ ꯑꯄꯥꯝꯕ ꯀꯔꯤꯝ ꯌꯥꯎꯗꯕ꯭ꯔꯥ ꯑꯣꯖꯥ ꯑꯃꯣꯝꯅꯕꯨ ꯍꯣꯏꯗꯤ ꯅꯧꯔꯤꯅ ꯈꯜꯂꯤꯃꯤ ꯑꯩꯈꯣꯏꯗꯤ ꯅꯧꯔꯤꯅ ꯈꯜꯂꯤꯅꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯒꯨꯝꯕꯅꯦꯕ ꯑꯣꯖꯥꯅꯕꯨ ꯍꯣꯏꯗꯤ ꯀꯩꯅꯣꯒꯤ ꯏꯁꯩꯁꯦ ꯑꯔꯤꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯕꯗꯤ ꯌꯥꯝ ꯌꯥꯝꯃꯦ ꯅꯪ ꯄꯥꯝꯖꯕ ꯌꯥꯝ ꯌꯥꯝꯕꯗꯨꯗ ꯑꯃ ꯍꯦꯛꯇ ꯅꯤꯡꯁꯤꯡꯉꯨꯅꯦ ꯈꯟꯗꯣꯏꯅꯣꯁꯦ ꯈꯪꯗ꯭ꯔꯦꯕ ꯁꯦ ꯑꯩꯉꯣꯟꯗ ꯅꯪ ꯄꯥꯕꯨꯡ ꯃꯅꯤꯟꯗ꯭ꯔꯗ ꯄꯥꯕꯨꯡ ꯅꯪ ꯏꯁꯩ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯋꯦ ꯀꯔꯤ ꯄꯥꯝꯃꯤ ꯀꯥ ꯍꯥꯏꯗꯤ ꯂꯤꯔꯕ ꯂꯩꯀꯣꯟꯒꯤ ꯈꯨꯏꯔꯕ ꯂꯩꯔꯥꯡꯒꯥꯏꯁꯦ ꯑꯩꯗꯤ ꯁꯤ ꯄꯥꯝꯖꯩ ꯀꯥꯏꯅꯒ ꯍꯥꯏꯅꯦꯕ ꯍꯦꯛꯇ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯄꯥꯝꯕꯁꯦ ꯏꯁꯩ ꯑꯅꯤꯗꯤ ꯂꯩꯌꯦ ꯀꯔꯤꯅꯣ ꯍꯥꯏꯔꯣ ꯑꯅꯤꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥ ꯍꯥꯏꯇꯥꯔꯦꯀꯣ ꯄꯍꯥꯔꯤ ꯑꯩꯈꯣꯏꯒꯤꯗꯤ ꯏꯄꯨ ꯑꯣꯏꯗꯣꯏꯔꯥ ꯏꯙꯧ ꯄꯍꯥꯔꯤ ꯍꯣꯏ ꯃꯥꯒꯤ ꯀꯩꯅꯣꯒꯤ ꯏꯁꯩ ꯌꯥꯝ ꯌꯥꯝꯃꯦꯕꯀꯣ ꯃꯥꯒꯤꯁꯨ ꯑꯗꯨꯝ ꯄꯥꯝꯕꯕꯨꯗꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯃꯇꯪ ꯁꯨꯝ ꯑꯩꯅ ꯅꯪ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯨ ꯈꯤꯇꯪ ꯅꯦꯝꯗꯣ ꯀꯩꯅꯣ ꯅꯪ ꯅꯁꯛ ꯐꯨꯜꯂꯤ ꯎꯗꯦꯕ ꯈꯨꯝꯖꯤꯜꯂꯦꯕ ꯑꯩꯅ ꯌꯥꯔꯦꯅꯦ ꯑꯗꯨ ꯌꯥꯔꯦꯅꯦ ꯑꯩꯅ ꯄꯥꯝꯖꯕ ꯏꯁꯩꯁꯦ ꯑꯣꯖꯥ ꯈꯨꯟꯖꯣꯏ ꯀꯨꯃꯥꯔꯒꯤꯁꯨ ꯈꯨꯟꯖꯣꯏ ꯀꯔꯤ ꯄꯥꯝꯃꯦ ꯇꯥꯃꯣ ꯖꯣꯏꯒꯤ ꯃꯥꯒꯤꯅ ꯂꯩꯅ ꯅꯣꯡ ꯑꯩꯅ ꯇꯧꯕꯗꯣ ꯑꯗꯨ ꯌꯥꯝ ꯄꯥꯝꯃꯦ ꯀꯩꯅꯣ ꯂꯩꯅ ꯅꯣꯡ ꯆꯨꯕ ꯂꯝꯕꯤꯗꯨꯗ ꯑꯩꯅ ꯅꯣꯡꯃ ꯆꯠꯈꯤꯅꯦ ꯍꯥꯏꯗꯣ ꯋꯥ ꯊꯋꯥꯏꯁꯤꯅ ꯀꯔꯤꯒꯨꯝꯕ ꯅꯥꯃꯤꯕ ꯑꯣꯏꯔꯝꯂꯕ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯃꯥꯂꯪꯕ ꯑꯣꯏꯔꯝꯂꯕ ꯀꯌꯥꯗ ꯄꯦꯟꯖꯔꯝꯒꯕ ꯇꯧꯕꯗꯣ ꯑꯗꯨ ꯄꯥꯝꯃꯦ ꯑꯩ ꯄꯍꯥꯔꯤꯒꯤꯗꯤ ꯑꯝꯇ ꯑꯣꯖꯥ ꯄꯍꯥꯔꯤꯒꯤꯗꯤ ꯑꯝꯇ ꯄꯥꯝꯕ ꯂꯩꯇꯦ ꯀꯩꯅꯣ ꯍꯣꯏ ꯑꯩꯈꯣꯏ ꯕꯥꯍꯣꯏꯅ ꯍꯦꯟꯅ ꯈꯪꯉꯦ ꯑꯩꯅ ꯑꯗꯨꯝ ꯁꯛꯃꯟꯕꯒꯤ ꯑꯠꯆꯥ ꯍꯣꯏ ꯑꯍꯤꯡꯗ ꯈꯣꯡꯕꯤ ꯍꯣꯇꯥꯝꯅꯥꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯅ ꯑꯍꯤꯡꯗ ꯈꯣꯡꯕꯤ ꯍꯣꯇꯥꯝꯅꯥ ꯋꯥ ꯑꯍꯤꯡꯗ ꯈꯣꯡꯕꯤ ꯍꯣꯇꯥꯝꯅꯥ ꯇꯥꯝꯅ ꯇꯥꯝꯅ ꯅꯪꯅ ꯈꯣꯡꯂꯒ ꯅꯤꯡꯁꯤꯡꯂꯛꯏꯅꯦ ꯇꯥꯝꯈ꯭ꯔꯕꯤ ꯃꯥꯕꯨ ꯑꯍꯤꯡꯗ ꯈꯣꯡꯕꯤ ꯋꯥ ꯅꯨꯡꯉꯥꯏꯔꯦ ꯃꯥꯁꯦ ꯏꯆꯥꯅꯨꯄꯤ ꯗꯤꯕ꯭ꯌꯥꯁꯤ ꯃꯃꯥꯟꯅꯕꯤ ꯑꯃꯗ ꯉꯥꯏꯔꯦ ꯀꯩꯊꯦꯜ ꯆꯠꯃꯤꯟꯅꯖꯅꯦꯅ ꯊꯣꯛꯆꯔꯛꯏꯃꯤ ꯑꯗ ꯑꯩꯅ ꯐꯥꯔꯤꯃꯤ ꯑꯗꯣ ꯃꯪꯒꯣꯜ ꯑꯣꯏꯌꯣ ꯏꯆꯥꯁꯤꯗꯤ ꯉꯁꯤ ꯅꯣꯏ ꯕꯕꯥꯒ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯁꯤꯗꯩꯁꯤꯗ ꯈꯨꯔꯣꯡꯕꯨꯡ ꯈꯨꯟꯖꯥꯎꯗ ꯎꯅꯔꯒ ꯈꯔꯥꯁꯣꯟꯗ ꯆꯠꯂꯨꯕꯅꯤ ꯑꯗꯣ ꯂꯥꯛꯄꯁꯤꯗ ꯅꯣꯏꯗ ꯆꯥꯛꯁꯨ ꯆꯥꯔꯦ ꯑꯗ ꯅꯪꯒꯁꯨ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯗꯅ ꯑꯣꯖꯥ ꯒꯨꯔꯨ ꯀꯧꯗꯕ
number 1 ꯅꯪꯒꯤ ꯑꯍꯥꯟꯕ ꯒꯨꯔꯨꯗꯨꯗꯪꯗꯤ ꯃꯃꯤꯡ ꯄꯜꯂꯨꯗ ꯑꯩꯒꯤ ꯑꯣꯖꯥꯁꯦ ꯑꯣꯖꯥ ꯊꯧꯗꯥꯝꯒꯤ ꯑꯣꯖꯥ ꯀꯥꯃꯦꯁꯣꯔ ꯃꯉꯣꯟꯗ ꯑꯣꯖꯥ ꯊꯧꯖꯥꯝ ꯀꯥꯃꯦꯁꯣꯔꯤ ꯀꯗꯥꯏꯗꯩꯅꯣ ꯂꯥꯏꯌꯦꯡꯕꯝ ꯂꯩꯀꯥꯏꯗꯒꯤ ꯂꯥꯏꯔꯝ ꯂꯩꯀꯥꯏꯒꯤ ꯑꯣꯖꯥ ꯀꯥꯃꯦꯁꯣꯔ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯗꯨꯒꯤ ꯃꯊꯪꯗꯅ ꯑꯣꯖꯥ ꯃꯇꯝ ꯑꯩꯈꯣꯏꯒꯤ ꯑꯗꯒꯤ ꯂꯨꯍꯣꯡꯕꯒꯤꯁꯨ ꯔꯥꯒꯤ ꯄꯔꯤꯡ ꯃꯥꯅ ꯇꯝꯕꯤꯀꯣ ꯑꯣꯖꯥ ꯑꯣꯏꯅꯥꯝ ꯁ꯭ꯋꯥꯃꯤ ꯀꯨꯃꯥꯔ ꯃꯌꯥꯝꯅꯁꯨ ꯁ꯭ꯋꯥꯃꯤ ꯀꯨꯃꯥꯔꯁꯦ ꯑꯣ ꯁ꯭ꯋꯥꯃꯤ ꯀꯨꯃꯥꯔꯒꯤ ꯁꯦꯕꯣꯛ ꯃꯥꯅꯦ ꯑꯩ ꯅꯪ ꯀꯩꯅꯣꯗꯗꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯀꯩꯅꯣꯒꯗꯤ ꯁ꯭ꯀꯨꯜꯂꯤꯡꯒꯗꯤ ꯑꯩꯁꯦ ꯕꯤꯁꯥꯔꯠ ꯐꯥꯎꯗꯤ ꯂꯣꯏꯁꯤꯟꯖꯔꯦ ꯂꯣꯏꯔꯦꯕ ꯃꯈꯥꯗꯤ ꯍꯣꯏ ꯇꯧꯗ꯭ꯔꯤ ꯑꯩꯁꯦ ꯍꯧꯖꯤꯛ ꯃꯥꯁꯇꯔꯗꯣ ꯑꯃꯨꯛꯇꯪ ꯕꯕꯥ ꯍꯣꯏꯅ ꯇꯧꯊꯣꯛꯑꯣꯅ ꯀꯩꯅꯣꯗ ꯑꯃꯨꯛꯇꯪ ꯐꯥꯎꯗꯅ ꯍꯣꯏ ꯃꯈꯣꯟ ꯃꯅꯤꯒꯤꯗ ꯀꯔꯤ ꯂꯩꯕ ꯑꯣ ꯁꯤ ꯑꯦꯝ ꯌꯨ ꯁꯤꯗ ꯅꯠꯇꯦ ꯈꯩꯔꯥꯒꯔꯒꯨꯝꯕꯗ ꯊꯥꯁꯤꯗ ꯀꯩꯅꯣꯅꯦ ꯈꯩꯔꯥꯒꯔꯗ ꯅꯪ ꯊꯥꯏꯗ ꯚꯥꯔꯠ ꯈꯟꯗꯦ ꯑꯣꯏꯔꯁꯨ ꯃꯥꯁꯇꯔ ꯇꯧꯕꯗꯤ ꯀꯩꯅꯣ ꯌꯥꯏ ꯑꯗꯨ ꯇꯧꯅ ꯅꯨꯡꯉꯥꯏꯔꯦ ꯆꯠꯂꯣ ꯆꯠꯂꯣ ꯃꯪꯒꯣꯜ ꯑꯣꯏꯌꯣ ꯅꯪ ꯅꯪ ꯄꯥꯎꯡ ꯀꯥꯎꯕ ꯌꯥꯗ꯭ꯔꯦꯀꯣ ꯅꯪ ꯄꯤꯛꯏꯉꯩꯗ ꯑꯩ ꯀꯨꯏꯔꯦꯅꯦ ꯅꯣꯏ ꯃꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯣ ꯄ꯭ꯔꯤꯌꯥ ꯗꯔꯁꯤꯅꯤ ꯀꯔꯤꯕ ꯅꯠꯇꯦꯗ ꯑꯩꯈꯣꯏꯒꯤ ꯅꯝꯔꯇꯥ ꯍꯟꯗꯛꯇ ꯊꯤꯜꯂꯨꯕꯅꯦ ꯑꯩꯅ ꯇꯥꯏꯋꯥꯟꯗ ꯂꯩꯈ꯭ꯔꯦ ꯅꯣꯏꯗꯤ ꯍꯦꯟꯅ ꯆꯥꯎꯈ꯭ꯔꯕꯅꯤ ꯁꯨꯝ ꯆꯥꯎꯈ꯭ꯔꯕꯅꯤ ꯐꯔꯦ ꯑꯣꯖꯥ ꯌꯥꯏꯃꯒꯤ ꯌꯨꯝꯅꯤ ꯑꯣꯖꯥ ꯌꯥꯏꯃꯁꯤ ꯑꯗꯨꯝ ꯏꯝꯐꯥꯜꯗ ꯂꯩꯕꯗꯧꯅ ꯂꯩꯖꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯅꯣꯏ ꯏꯁꯇꯔꯟ ꯒ꯭ꯔꯥꯎꯟ ꯍꯥꯏꯕ꯭रो ꯏꯁꯇꯔꯟ ꯒ꯭ꯔꯥꯎꯟꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯂꯩꯖꯔꯝꯃꯤ ꯑꯗꯣ ꯑꯩꯒꯤ ꯈꯔꯥꯁꯣꯝꯒꯤ ꯏꯄꯤꯁꯣꯠꯇ ꯑꯣꯖꯥ ꯌꯥꯏꯃꯕꯨ ꯐꯖꯅ ꯁꯛꯇꯥꯛꯆꯕꯅꯤ ꯃꯥꯁꯤ ꯕꯤ ꯑꯦꯁ ꯑꯦꯟ ꯑꯦꯜꯒꯤ ꯃꯌꯥꯝꯅꯗꯤ ꯑꯣꯖꯥ ꯌꯥꯏꯃ ꯈꯪꯕꯤꯗꯕ ꯂꯩꯔꯔꯣꯏ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯂꯦꯚꯦꯜꯗ ꯃꯥꯁꯤ ꯅꯦꯁꯅꯦꯜꯒꯤ ꯏꯝꯄ꯭ꯂꯣꯌꯤꯁ ꯃꯣꯏ ꯕꯤ ꯑꯦꯁ ꯑꯦꯟ ꯑꯦꯜꯒꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤꯗꯤ ꯂꯤꯗꯔ ꯑꯃꯅꯤ ꯑꯗꯨꯒ ꯅꯍꯥꯔꯣꯜ ꯁꯥꯍꯤꯇ꯭ꯌ ꯄ꯭ꯔꯦꯃꯤ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯈꯦꯇ꯭ꯔꯗ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯤ ꯑꯣꯖꯥ ꯌꯥꯏꯃꯁꯤ ꯅꯍꯥꯔꯣꯜ ꯁꯥꯍꯤꯇ꯭ꯌ ꯄ꯭ꯔꯦꯃꯤꯒꯤ ꯇꯔꯝ ꯀꯌꯥꯔꯛ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕꯤꯔꯝꯃꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯕꯤꯔꯤꯕꯅꯤ ꯑꯣꯖꯥ ꯌꯥꯏꯃ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤꯒꯤ ꯆꯥꯛꯁꯨ ꯍꯥꯎꯖꯩ ꯏꯆꯥꯅꯨꯄꯤ ꯗꯤꯕ꯭ꯌꯥꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥꯁꯨ ꯂꯧꯖꯕ ꯅꯨꯡꯉꯥꯏꯖꯩ